Door to door, career consultants. Mama mapa aikoina khwaidigi waba mikup asi ichasingna seranaba lambisingda ngangna sangnaba yadana chatkibaduni. Tasengnamak matam chana makoibu takpi tambi hodaba amadi lamjing hodabana makoigi nungda leiriba honaningbigi sakti adu masak khangjadi. Masimangna aranba lambida chatkhinaba achauba lambi ama oiraktuna nongma nongmagi imung khurimakta masing hengalakli. Mama mapa kayagi mi lupira kangdari. Adubu ngasidi madugidamakta thoina hena waningai oidre. Door to door career consultant Thobal Bazaar PNB opposite asida lakpiduna adongi isasing adugi career ga mari leinaba testing tokthokpiu amadi makhoi gi pungning wakhalbu mangal pibiduna isasing gi momon minokta aikhoisu harau minok taminasi. Door to door consultants asida fangliba khudong chaba singdi ahanbada DMIT haibadi dermatographic multiple intelligent test. DMIT test asi aikoi gi khusa singi mami amadi kopakta gi mami sing adu biometric scanning machine sizinaduna Adomadongi isasing adugi pokpadagi yaujarakpa hidden talents amadi personality khangdokpadanatana 8 multiple intelligence khangtoknabagi scientific test report amani mafam asida thamjariba tongan tonganba khudong sabasing asigi manungda improve academic performance and subject selection, reduce career confusion and time management, masikaltanatana increase confidence and leadership quality, supporting special needs student and productive learning, mobile phone addiction therapy, parenting upskill program, anger, anxiety amasung depression chingba pungning wakhal gi anabasing CBT haibadi cognitive behavioral therapy masigi special treatment amasung counseling tawduna normal life ta hanjinba kaya ngamkhre mahiroi sing khaktagi natana family amadi relationship counseling masigi khudong chaba sing asishu phanghanjari. Tasenamak mama mapa gi thodang asi imung manung samaj da asakkimatik maru oi mama mapa na machabu warak pibagi niti niyom asi chumlabadi aikhoi gi angang sing asi matam punamakta haina tanaba yaba angang puthokpang ngamgani masina mangda thamlaga parents sing tagi oiba special parenting upskill program hapta khudingi pangthoktuna mama mapa singa macha singi marakta apaba mari thamnaba program sing sil langbi amadi parents kaya masida train tawkhre loinana kanaba kaya su phangkhre ngasi ngasi maleng sinbiro door to door career consultant Thobal Bazaar PNB opposite ayuk ki pung 10 dagina nungthil pung mari fawbada unabiu tanabiu natraga call tawbiu 7005439 amadi 9774591 307 door to door career consultants.